Pikliba angang yauna miyoi taruk hatkiba jiribam gi mihat amadi Indian Army gi camp dagi mangkiba Laishram Kamal Babu gi matangda house ta thamnaba mifam khudingi honaki adubo speaker na ayaba pikhidabana khudong chaba phangkide haina MP Dr Bimol Akoijam na pendabo wafam thamnakli Handakta pangthokiba Lok Sabha mifamga mari leinana kaisamthong top lairakta leiba mahaki mayumda pangthokpa pawgi mifam amada MP Bimol na mifam aduda opposition gi maikaidegi Manipur gi irangi matangda khananaba kayara khana pukhalabasu ruling na thaiduna khana hankhide haiki Mahangna Makhadaraduna Wahang Pahungi Matamda, Manipur gi forest gi lamda popi thariba apunba lam masing irang asina sokhalaba lomi singda lengak na piriba khudong chaba sing karino haiba amadi MSME amasong ST demand gi matangda pukhatkiba wahang gi paukhum sing mapung fakide Irang asina maram oraga mayum leizadraba miyambo masa gi mayumda hanjin hanba haiba si mahaki maikaidagi haubadagi leplakhiba firepni Miyam gi mihut amo oina parliament ki manung amadi mapanda Manipur miyam gi yaifanabagi damak angamba thakta honakhigani masida miyam nasu mahak pu thajabiu haina phongdokhi Miyam gi representative oiba MP MLA khoisi akhoi gi legislative oversight function na lengak na tawriba kholiba faction figure je yengjan mama changeba paisa je kaireba aina akhoi gi law singu uba ngamdre law singi irang hina law singu uba ngamdre aduna paisa kai gibra moi gi compensation pinaba law singi ge na khairi si 38.60 crore khai hai adu manungda sanction tawraga paisa amung lokthokhiba na 31.67 crore paisa je low greba ko sa mu walai bising je kaya phangab janu moida phangi mong sina kamai phangi no gai si affected thing da ko noi kai phangre haina amuktam thijan biba ma changi